ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯂꯩꯃ ꯊꯕꯛ ꯂꯣꯏꯁꯤꯟꯅ ꯏꯁꯧ ꯂꯥꯡꯂꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ꯫ ꯃꯁꯤꯅꯤꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯑꯣꯏꯔꯦꯗꯀꯣ ꯃꯃꯥꯁꯦ꯫ ꯑꯣ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ, ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯂꯩꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯗꯤ꯫ ꯏꯆꯥ ꯑꯍꯜ ꯐꯪꯉꯤ, ꯅꯨꯄꯤꯅ ꯆꯣꯔꯣ ꯆꯤꯡꯕꯗ ꯃꯥꯁꯨ ꯏꯟꯅꯈ꯭ꯔꯦꯗꯅ꯫ ꯑꯇꯣꯝꯕ ꯐꯪꯉꯤ, ꯈꯨꯃꯨ ꯊꯣꯛꯄ ꯄꯥꯈꯪ ꯑꯣꯏꯗꯅ ꯃꯃꯥ ꯑꯩꯕꯨ ꯈꯥꯕꯩ ꯑꯣꯠꯇꯧꯅ ꯒ꯭ꯔꯣ ꯑꯣꯠꯇꯅ ꯂꯩꯔꯦ꯫ ꯁꯤꯗꯕꯨ ꯅꯨꯡꯉꯥꯏ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯗꯧꯔꯤꯒꯦ? ꯅꯆꯥꯅꯨꯄꯥ ꯈꯨꯃꯨ ꯊꯣꯛꯄꯁꯤꯅ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯗꯕꯒꯤ ꯑꯣꯏ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯅꯆꯤꯜ ꯀꯕꯨ ꯄꯣꯛꯏꯁꯤꯗꯤ꯫ ꯑꯣ ꯉꯝꯗ꯭ꯔꯦ, ꯑꯩꯁꯨ ꯉꯝꯃꯛꯇ꯭ꯔꯦꯕ, ꯏꯄꯨꯝ ꯊꯤꯠꯂꯦ꯫ ꯏꯆꯥ ꯑꯅꯤ ꯂꯩꯕꯨ ꯃꯃꯥ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩꯅ ꯍꯥꯏꯗꯤ ꯅꯨꯄꯤꯗꯣ ꯏꯈꯨꯠ ꯆꯥꯕꯤ ꯊꯤꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯉꯝꯃꯣꯏꯅ ꯃꯁꯤꯗꯩꯁꯤꯗ ꯁꯤꯇꯠ ꯇꯠꯈꯩ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯂꯥꯡꯒꯅꯨꯗ ꯃꯃꯥ꯫ ꯏꯁ ꯂꯥꯡꯒꯅꯨꯗꯤ ꯀꯩꯅꯣ ꯃꯄꯥ? ꯍꯥꯏꯔꯤꯕ ꯅꯪ ꯐꯥꯎꯕ ꯏꯃꯥ ꯄꯥꯕꯅ ꯍꯥꯏꯅꯕ ꯅꯨꯄꯥꯗꯣ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯃꯩ ꯄꯥꯏꯔꯒ ꯏꯇꯨꯡ ꯏꯟꯅꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯇꯧꯅꯨ ꯑꯗꯨꯒꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯀꯣꯛꯇꯣ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯌꯦꯡꯉꯨ, ꯅꯪꯅꯁꯨ ꯄꯥꯝꯖꯕ, ꯅꯆꯥꯅꯁꯨ ꯄꯥꯝꯖꯕ ꯅꯃꯧ ꯑꯍꯜ ꯑꯁꯤꯅ ꯅꯠꯇ꯭ꯔꯣ ꯅꯊꯛ ꯀꯥꯔꯒ ꯂꯋꯥꯏ ꯂꯨꯇꯣꯟꯗꯨꯗ ꯆꯕꯦꯠ ꯅꯦꯠꯄꯤꯔꯤꯗꯣ? ꯁꯛꯇꯥ ꯊꯤ, ꯌꯥꯝ ꯄꯥꯝꯖꯈꯤꯕꯗꯣ ꯀꯔꯤ ꯁꯥꯔꯦ ꯍꯧꯖꯤꯛꯇꯤ? ꯍꯣ ꯑꯁꯨꯃꯥꯏꯅ ꯐꯔꯣꯏ, ꯑꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯗꯤ ꯀꯅꯥ ꯈꯪꯖꯅꯤꯒꯤꯅꯦ? ꯍꯧꯖꯤꯛꯀꯥꯟ ꯃꯧꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯟꯗꯣꯅꯤꯒꯤ ꯃꯃꯧꯗꯨꯁꯨꯅꯦ ꯆꯠꯈ꯭ꯔꯦꯌꯦ ꯃꯆꯥꯅꯨꯄꯥꯒ ꯄꯨꯟꯅ ꯅꯨꯄꯤ ꯃꯌꯨꯝꯗ꯫ ꯏꯆꯥꯅꯨꯄꯥꯒ ꯄꯥꯝꯖꯗ꯭ꯔꯦ ꯁꯩꯇ, ꯃꯧꯁꯨ ꯈꯤꯔꯦ, ꯑꯩ ꯄꯦꯜꯂꯦꯕ꯫ ꯉꯥꯟꯕ ꯏꯃꯨꯡꯗꯒꯤ ꯍꯛꯀꯥꯝ ꯋꯥ ꯆꯜꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ, ꯅꯆꯥꯅꯨꯄꯥ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯑꯩ ꯅꯨꯄꯤ ꯑꯣꯜꯂꯒꯦ꯫ ꯑꯔꯤꯕ ꯈꯨꯃꯨꯊꯣꯛ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ, ꯑꯣꯜꯂꯛꯀꯅꯨ, ꯆꯠꯂꯣ꯫ ꯅꯣꯏ ꯂꯣꯏ ꯆꯠꯈ꯭ꯔꯣ, ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯅꯁꯛꯇꯣ꯫ ꯑꯣ ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ? ꯑꯩꯗꯤ ꯆꯠꯇꯧ ꯅꯠꯇꯤꯌꯦ, ꯄꯨꯁꯤꯜꯂꯛꯇꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯨꯁꯤꯜꯂꯛꯑꯣꯗꯅ, ꯀꯩꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ? ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯖꯗ꯭ꯔꯦ, ꯏꯃꯧ ꯈꯤꯔꯦ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯃꯧ ꯄꯥꯝꯃꯤꯕꯣ? ꯑꯃ ꯐꯠꯇ꯭ꯔꯁꯨ ꯑꯃꯗꯤ ꯐꯔꯝꯅꯤꯗꯅ꯫ ꯑꯇꯣꯝꯕ, ꯅꯃꯥꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯪꯅ ꯍꯦꯟꯅꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯑꯣꯟ ꯆꯥꯕꯤꯅ ꯃꯥꯅꯤ꯫ ꯑꯗꯨꯅꯕꯨ ꯄꯥꯝꯖꯅ ꯊꯤꯕ ꯃꯃꯧꯁꯨ ꯑꯑꯣꯟ ꯆꯥꯕꯤ ꯑꯣꯏꯔꯝꯃꯤꯗꯨꯅꯤ ꯄꯥꯄ꯫ ꯅꯣꯏꯅ ꯄꯥꯅ ꯆꯥ ꯑꯅꯤꯒꯤꯁꯦ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯐꯩ, ꯉꯁꯤ ꯅꯕꯥꯅꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯍꯥꯞꯄꯣꯏ, ꯄꯤꯖꯔꯣꯏꯕ꯫ ꯌꯦꯡꯉꯣ, ꯅꯨꯡꯉꯥꯏꯅꯤ꯫ ꯂꯩꯃ ꯁꯥꯎꯖꯤꯜꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯣꯆꯧꯕꯅ꯫ ꯅꯃꯥꯃꯛꯀꯤ ꯁꯛꯇꯥꯃꯛꯅꯦ, ꯅꯌꯥꯝꯕꯃꯛꯀꯤ ꯁꯛꯇꯥꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯄꯥꯅ ꯍꯥꯏꯗꯧꯗꯤ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯗꯤ ꯌꯨꯝ ꯀꯣꯏꯒꯗꯕ ꯅꯨꯄꯤ ꯌꯦꯡꯒꯗꯕꯅꯤ꯫ ꯃꯁꯛ ꯐꯖꯕꯅ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯁꯦ꯫ ꯅꯇꯩꯃꯗ ꯌꯦꯡꯉꯨ, ꯅꯨꯄꯤ ꯈꯛꯇ ꯇꯥꯏꯅꯕꯁꯨ ꯌꯥꯕ ꯅꯠꯇꯦ, ꯅꯨꯄꯥꯁꯨꯅꯤ ꯁꯣꯏꯔꯤꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝ ꯂꯨꯔꯦ, ꯑꯗꯨꯅ ꯉꯥꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯅꯤꯡꯗ꯭ꯔꯦꯗ ꯄꯥꯄ, ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯎꯕꯗ ꯄꯦꯟꯖꯔꯦ꯫ ꯑꯗꯨ ꯌꯥꯗꯦ ꯑꯇꯣꯝꯕ, ꯇꯨꯡꯒꯤꯁꯨ ꯈꯟꯒꯗꯕꯅꯤ꯫ ꯌꯦꯡꯉꯨ, ꯅꯃꯥꯁꯤꯁꯨ ꯋꯥꯖꯔꯕꯅꯤ, ꯑꯩꯈꯣꯏꯅꯗꯤ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯤ, ꯅꯪꯁꯨ ꯆꯍꯤ ꯃꯇꯥꯡꯗꯣ ꯌꯥꯁꯤꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯑꯃ ꯌꯦꯡꯅꯕ ꯇꯧꯔꯨꯁꯤ꯫ ꯅꯃꯥꯟꯅꯕꯁꯤꯡꯒꯤꯗꯤ ꯃꯆꯥ ꯐꯥꯎꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯗꯧꯕ ꯌꯥꯎꯅꯔꯕꯅꯤꯀꯣ, ꯋꯥꯈꯜ ꯇꯥꯎ꯫ ꯏꯄꯥꯒꯤꯗꯤ ꯐꯖꯕ ꯊꯤꯕ, ꯈꯨꯃꯨ ꯊꯣꯛꯀꯦꯔꯥ ꯍꯅꯨꯕꯤ ꯑꯣꯏꯒꯦꯔꯥ ꯌꯨꯝ ꯀꯣꯏꯒꯗꯧꯕ ꯄꯨꯁꯤꯜꯂꯛ꯫ ꯅꯇꯩꯃꯒꯨꯝꯕꯤꯗꯤ ꯏꯄꯥ ꯄꯥꯝꯗꯦꯀꯣ꯫ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯉꯥꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯊꯥꯔꯣ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯐꯥꯎꯕ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯅꯥꯈꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯀꯧꯕ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯀꯥꯗ ꯆꯪꯂꯛꯇꯨꯅ, ꯀꯔꯤ ꯈꯨꯇꯨꯝꯅꯣ ꯁꯤꯅ? ꯃꯌꯥꯁꯤꯗ ꯀꯔꯤ ꯍꯦꯛ ꯅꯝꯖꯟꯅꯤꯁꯦ ꯁꯥꯎꯅꯤꯡꯉꯛꯇꯅ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯄꯨꯝꯕꯤ, ꯅꯪꯕꯨ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯍꯩꯃ ꯈꯨꯝꯗꯤꯌꯦ꯫ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯪꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯅꯨꯃꯤꯠ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯌꯨꯝ ꯆꯪꯈ꯭ꯔꯅꯤ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯈꯣꯈꯥ ꯍꯥꯏꯅ ꯅꯥꯈꯣꯛꯇꯅ ꯂꯩꯔꯤꯕꯅꯤꯅꯦ꯫ ꯃꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ, ꯏꯁꯤꯡ ꯍꯩꯖꯤꯟꯒꯦꯗ ꯃꯁꯤ꯫ ꯕꯤꯅꯥ ꯁꯥꯎꯅ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯂꯧꯔꯨꯔꯒ ꯃꯆꯥꯗ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯃꯥꯅ ꯇꯧꯔꯛꯄꯗꯨꯗ, ꯀꯩꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕꯣ? ꯑꯩꯅ ꯁꯣꯝꯗ ꯃꯪꯗ ꯅꯨꯄꯥ ꯐꯖꯕ ꯑꯃꯗ ꯖꯦꯡ ꯑꯅ ꯇꯨꯁꯤꯜꯂꯒ ꯃꯤꯠꯀ ꯃꯤꯆꯥꯟꯅꯔꯒ ꯂꯩꯔꯤꯉꯩꯁꯤꯗ
ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥꯁꯤꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯑꯦꯅꯦ ꯏꯁ ꯈꯨꯃꯨ ꯊꯣꯛꯄꯤ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯃꯪꯗ ꯅꯨꯄꯥꯒ ꯖꯤꯔꯤꯡ ꯖꯤꯔꯤꯡ ꯇꯨꯁꯤꯟꯕ ꯋꯣ ꯇꯨꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏ ꯋꯣ ꯅꯁꯛꯅꯦꯅ ꯇꯧꯅꯦ ꯔꯥꯁꯤꯅꯤ ꯀꯨꯆꯨꯅꯦ ꯐꯪꯗꯕ ꯁꯛꯇꯥ ꯇꯥꯔꯦꯅꯦ ꯏꯃꯥ ꯏꯕꯦꯝꯃ ꯊꯔꯣ ꯃꯨꯕꯤ ꯕꯤꯠꯀ ꯂꯩꯇꯦꯍꯦ ꯌꯥꯍꯧꯔꯛꯄꯒ ꯑꯐꯤꯡ ꯑꯐꯥꯏꯗ ꯍꯧꯒꯠꯂꯛꯄꯗ ꯅꯠꯇꯅ ꯑꯩꯅ ꯁꯥꯎꯅꯤꯡꯕ ꯃꯤꯡꯁꯦ ꯑꯃꯨꯛ ꯄꯜꯂꯛꯑꯦꯕ ꯑꯣ ꯁꯅꯥ ꯏꯕꯦꯝꯃ ꯀꯛ ꯂꯥꯎꯕꯤ ꯂꯦꯡꯈꯠꯄꯤꯔꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯆꯣꯠꯄ ꯐꯃꯨꯡꯁꯤꯗ ꯑꯗꯨꯝ ꯇꯨꯝꯕꯤꯈꯤꯗ꯭ꯔꯥ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯨꯁꯤ ꯇꯧꯕꯤꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯑꯔꯤꯕꯤ ꯅꯪꯒꯤꯅꯦ ꯆꯤꯟꯒ ꯄꯥꯟꯅꯕ ꯉꯝꯖꯔꯔꯣꯏ ꯕꯤꯅꯥ ꯕꯥꯔꯇꯤꯟꯗꯨ ꯄꯨꯊꯣꯛꯂꯒ ꯊꯣꯛꯈꯤ ꯊꯔꯣ ꯁꯥꯎꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯀꯔꯤ ꯍꯔꯥꯎꯔꯤꯒꯦ ꯈꯪꯗꯦꯕ ꯑꯩꯕꯨ ꯀꯛ ꯂꯥꯎꯕꯤ ꯀꯥꯏꯅ ꯃꯪ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅ ꯀꯥꯏꯍꯜꯂꯦ ꯍꯥꯏꯕꯅꯤꯗ ꯇꯁꯦꯡꯕ ꯇꯥꯏꯕꯪꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯈꯣꯏꯗꯥꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯪꯂꯥꯟꯒꯤ ꯆꯥꯟꯅꯕ ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯍꯣꯏꯃ ꯈꯪꯉꯤꯅꯦ ꯀꯣꯆꯥꯕꯤꯒꯤ ꯃꯆꯥꯁꯤꯗꯤ ꯑꯩ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯁꯛꯇꯝꯁꯦ ꯎꯔꯒ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯤꯍꯨꯜꯒꯁꯦ ꯃꯊꯛ ꯃꯈꯥ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯀꯩꯅꯣ ꯄꯥꯕ ꯑꯌꯨꯛꯁꯤꯗ ꯑꯗꯨ ꯌꯥꯝ ꯈꯠꯆꯤꯟꯅꯩꯗꯨꯅ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯌꯥꯝ ꯐꯅꯨ ꯏꯔꯥꯡ ꯐꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯇꯨ ꯑꯉꯥꯎꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯋꯥꯔꯛꯄꯤꯌꯨ ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯥꯁꯤ ꯇꯨꯝꯕ ꯃꯁꯥꯒꯤ ꯐꯖꯕꯅꯤ ꯇꯨꯝꯖꯁꯅꯨ ꯈꯟꯕꯒꯤ ꯃꯍꯨꯠ ꯏꯃꯥꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯝꯃꯦꯕ ꯅꯅꯥ ꯀꯜꯂꯕꯗꯤ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯇꯧꯔꯛꯀꯗꯧ ꯆꯠꯂꯨ ꯅꯆꯤꯟꯒꯗꯣ ꯑꯃꯨꯛꯇ ꯁꯦꯡꯉꯨꯁꯨ ꯏꯄꯥ ꯏꯆꯥꯒꯤ ꯁꯛꯇꯨ ꯎꯔꯒꯅꯦ ꯊꯃꯣꯏ ꯂꯩꯅꯥ ꯅꯥꯒꯤ ꯇꯧ ꯃꯄꯥꯅ ꯃꯥꯒꯤ ꯃꯁꯛ ꯎꯔꯒ ꯊꯃꯣꯏ ꯂꯩꯅꯥ ꯅꯥꯒꯤ ꯇꯧꯏ ꯍꯥꯏꯕꯗꯨꯗ ꯊꯔꯣ ꯃꯈꯨꯠꯅ ꯃꯃꯥꯏ ꯅꯥꯟꯖꯔꯒ ꯑꯩꯒꯤ ꯐꯖꯕꯁꯤ ꯎꯕꯗ ꯁꯣꯏꯗꯅ ꯅꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯐꯗꯤ ꯐꯖꯕꯅꯤ ꯑꯩꯁꯦ ꯑꯗꯨꯗ ꯑꯃꯨꯛ ꯏꯁꯥ ꯐꯥꯎ ꯈꯪꯖꯕꯩ ꯋꯥꯅꯤ ꯊꯔꯣ ꯕꯤꯅꯥ ꯑꯃꯗꯤ ꯇꯣꯝꯕꯤꯅꯧꯒꯤ ꯑꯃꯠꯇ ꯄꯣꯛꯄꯤ ꯃꯆꯥ ꯅꯤꯉꯣꯜ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯣꯝꯗ ꯉꯥꯟꯕ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯁꯥꯒꯤ ꯃꯃꯤꯗꯨ ꯌꯦꯡꯂꯒ ꯑꯩꯁꯦ ꯀꯩꯁꯨ ꯍꯅꯨꯕꯗꯤ ꯅꯠꯇꯦ ꯄꯥꯈꯪ ꯃꯆꯥ ꯃꯥꯟꯗꯅ ꯑꯗꯨꯝ ꯂꯩꯖꯔꯤ ꯄꯣꯠꯅꯦꯕ ꯃꯁꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯈ꯭ꯋꯥꯡ ꯅꯦꯠꯂꯒ ꯑꯣ ꯐꯖꯔꯦ ꯏꯆꯥꯗꯅꯤ ꯍꯅꯨꯔ ꯐꯖꯕꯁꯦ ꯏꯁ ꯐꯖꯩꯍꯦ ꯏꯆꯥꯗꯅꯤ ꯃꯨꯟꯅ ꯌꯦꯡꯉꯗꯤ ꯀꯤꯕꯨ ꯀꯤꯅꯤ ꯅꯁꯛꯇꯣ ꯄꯦꯠꯂꯕꯅꯤꯗꯤ ꯑꯩꯈꯣꯏ ꯃꯥꯁꯤꯅꯅꯦ ꯍꯦꯛꯇ ꯇꯥꯔꯒ ꯂꯩꯔꯝꯅꯤꯕꯗꯣ ꯄꯥꯈꯪ ꯁꯥꯔꯤ ꯅꯪ ꯅꯇꯨ ꯊꯤꯕ ꯉꯥꯏꯕꯗꯅꯦ ꯅꯃꯥ ꯑꯩꯗꯤ ꯀꯨ ꯆꯪꯗꯧꯔꯦ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯁꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯁꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯂꯤꯔꯒ ꯐꯖꯕꯁꯤ ꯂꯦꯝꯂꯩ ꯉꯥ ꯈꯛꯇꯅꯤ ꯍꯥꯏꯅꯔꯤꯅꯤ ꯃꯤꯅ ꯂꯤꯔꯒ ꯐꯖꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤ ꯌꯦꯡꯉꯨꯅꯤ 이마 바자리브라이 바하 까이리노다 이마디 혹시 용하누비도 맛 아둔 이사기 밑다 나마 이시야 아둠나 우바다우나 나마이기 밑다수 이사는 바자이 칸사리바 생로 삭담도 비카라마 까이나 우레 아두나 루홍나바 떠오르시냐 이마 이붕어 시타바 단자시다 레이마기 마사누파 아hal가 마모가도 mayumda sanglaklamni tuima nakuchabi namo phajabise lai is masina mo kari tawba lakpiri no yumsida tabana mitsina ima numi yung musida kari mi yung tawraiduna sakta sidi nupi na ngamba mora sidi asi hairaga leima imungda saurangna na sangki leima gi matawduda mamong nupi tathotna kari wangang sakang no haibanida masasida bu nupa ai naidra noina masi kainum tawbanena hoi nupi nang naibusum ikoi mase mako pirakar aina nupi thibadagi nang hainingi se aina yumsi leibadagi noina ma sumakang miman misya mako pira leire masi aina lehanbani sinatra nang hainingi se nateba aina idi sinib waga haibaga tada tathot imungda sangki nganba mayamaga mataimaga gi maongdo mayaga karaga yengi asaubasu mamai onthorakpada manau nupana mayaga karaga yenglambaduda khangna uima khangini kaina tom nangna aingon sa du gi yeng leiduna haina de ko hogdong na ngala amda yaman aso nang sinupa ni ko kaina tom ai sinupa na tradi nupi sabi maluro mande da sum ta so si tai mun ngam tak tawba haidi itai mse ta so na ki na satpa ma taw si ubada sum khaliba ai so ta so se itai magi kudom bi da phamma brad hey apang budu jaw ta tai magi kudom bi da aina phammadi mai kudumbi ti oidrani apang sidi tapang badunan hojik phawba nupi phangda kai khumu thokna lei sokta sidi aina mu pangba tawraba asauba magi nupi na haibo wana asumbani khana sat mama mapa manaudagi magi nupi ne hena lumna lawjaba nupani tathotka yumban minaba chahi anirom hairaklabasu makhoi anigi mamitta maza amatta ubadi ngamlamde
ꯁꯣꯝꯗꯅ ꯊꯥꯔꯣ ꯆꯥꯛ ꯇꯞ ꯇꯥꯈꯩ ꯆꯥꯁꯤꯜꯂꯒ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯇꯨꯝꯃꯤ ꯇꯥꯟꯖꯥꯁꯤꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯊꯥꯔꯣꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯊꯥꯔꯣ ꯍꯣꯏ ꯏꯆꯦ ꯊꯥꯔꯣ ꯂꯩꯇꯖꯥꯠ ꯅꯠꯇ꯭ꯔꯒ ꯃꯥꯌꯥꯎꯅꯕꯤ ꯇꯨꯝꯗꯨꯅꯃꯨꯛ ꯂꯩꯈ꯭ꯔꯖꯥꯠꯂ ꯍꯩꯃ ꯂꯤꯛꯂꯥ ꯀꯔꯤ ꯂꯩꯔꯦ ꯅꯪꯅ ꯑꯩꯈꯣꯏ ꯑꯔꯤꯕꯤ ꯀꯧꯔꯤꯗꯨꯕꯣ ꯏꯃꯥ ꯑꯩꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯆꯠꯀꯗꯕ ꯑꯗ ꯏꯆꯦ ꯊꯥꯔꯣꯅ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯆꯠꯇꯣ ꯑꯣꯏꯔꯗꯤ ꯍꯥꯏꯔꯝꯃꯣ ꯍꯥꯏꯗꯨꯗ ꯀꯧꯕ ꯂꯥꯛꯄꯅꯤ ꯅꯨꯡꯁꯤꯕꯅꯤꯗ ꯅꯆꯦꯗꯣ ꯃꯆꯥꯒ ꯆꯥꯎꯔꯝꯃꯅꯤ ꯆꯥꯎꯔꯦ ꯍꯟꯗꯛ ꯆꯍꯤ 6 ꯆꯪꯉꯛꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯁꯤꯅ ꯈꯨꯃꯨ ꯊꯣꯛꯇꯅ ꯂꯩꯔꯦ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯔꯥ ꯀꯣꯏꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯖꯥꯠ ꯅꯠꯇꯦ ꯏꯃꯥ ꯏꯆꯦ ꯊꯥꯔꯣꯒꯤꯁꯦ ꯅꯨꯄꯥ ꯐꯪꯗꯕ ꯅꯠꯇꯦ ꯏꯆꯦ ꯊꯥꯔꯣꯅ ꯄꯥꯝꯕ ꯅꯨꯄꯥ ꯐꯪꯗꯕꯩꯅꯤ ꯒ꯭ꯌꯥꯟꯒ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ ꯏꯕꯦꯝꯃ ꯑꯩ ꯁꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯑꯩꯈꯣꯏ ꯑꯔꯤꯕꯤꯗꯣ ꯍꯧꯗꯣꯛꯈꯤꯒꯦ ꯍꯩ ꯊꯥꯔꯣ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯆꯥꯕꯒ ꯇꯨꯝꯕꯒ ꯁꯤꯕ ꯇꯥꯔꯦ ꯁꯦ ꯂꯤꯛꯂꯥ ꯂꯥꯛꯏꯌꯦ ꯃꯣꯏ ꯃꯁꯤ ꯍꯣꯏꯗ ꯆꯠꯅꯤꯗꯅ ꯍꯧꯕ ꯂꯥꯛꯏ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯑꯁ ꯇꯨꯝꯕ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯏꯃꯥ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯉꯥꯏꯌꯣꯌꯨ ꯍꯩ ꯍꯧꯒꯠꯂꯨꯀꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯏꯁꯤꯡ ꯍꯩꯖꯤꯟꯗ꯭ꯔꯤꯉꯩꯗꯅꯦ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ ꯊꯥꯔꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯇꯨꯅ ꯂꯤꯛꯂꯥꯒ ꯃꯈꯣꯏ ꯑꯅꯤ ꯊꯪꯅꯕ ꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯕ ꯂꯤꯛꯂꯥꯒꯤ ꯃꯆꯦ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯏꯆꯦ ꯊꯥꯔꯣ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯗꯅ ꯑꯩꯁꯨ ꯀꯦꯊꯔꯒ ꯂꯨꯍꯣꯡꯕꯗꯣ ꯆꯠꯅꯤꯡꯉꯦꯕ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯕꯨ ꯑꯩꯒ ꯍꯣꯡꯕ ꯌꯥꯕ꯭ꯔꯣ ꯑꯁꯤꯉꯥꯡꯁꯤꯗꯤ ꯍꯣ ꯕꯣꯔꯗꯨꯗꯤ ꯏꯆꯦꯗ ꯍꯥꯏꯔꯛꯄ ꯅꯥꯞ ꯅꯥꯞ ꯂꯥꯎꯕ ꯃꯌꯥꯝꯗꯨꯗꯒꯤ ꯈꯜꯂꯣ ꯍꯥꯏꯕ ꯇꯣꯅꯥꯟꯕ ꯅꯨꯄꯥ ꯄꯥꯝꯗꯦ ꯑꯩ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯅꯤꯡꯇꯝꯅ ꯇꯨꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯈꯪꯍꯧꯗꯅ ꯊꯥꯔꯣꯗ ꯅꯨꯄꯥ ꯑꯃꯅ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯊꯥꯔꯣ ꯇꯨꯁꯤꯜꯂꯤ ꯁꯣꯛꯄ꯭ꯔꯣ ꯁꯥꯎꯔꯗꯤ ꯑꯩ ꯎꯍꯧꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ ꯊꯥꯔꯣ ꯌꯦꯡꯈꯠꯂꯛꯄꯗ ꯉꯥꯟꯕꯒꯤ ꯃꯁꯛ ꯎꯕꯗ ꯃꯃꯤꯠꯀ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯩ ꯉꯥꯟꯕꯁꯨ ꯑꯗꯨꯃꯉꯥꯏ ꯊꯥꯔꯣꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥꯅ ꯏꯆꯦ ꯊꯥꯔꯣ ꯌꯥꯔꯦꯗ ꯈꯔ ꯌꯦꯡꯅꯔꯗꯤ ꯃꯤꯅ ꯂꯣꯏ ꯌꯦꯡꯅꯔꯛꯏ ꯍꯧꯒꯠꯂꯨꯁꯤ ꯁꯣꯛꯄ꯭ꯔꯣ ꯁꯣꯛꯑꯦ ꯅꯠꯇꯦ ꯁꯣꯛꯇꯦ ꯍꯥꯏꯕ ꯀꯩꯁꯨ ꯁꯣꯛꯇꯦ ꯍꯩꯃ ꯂꯤꯛꯂꯥ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯂꯥꯏꯖꯒꯤ ꯃꯅꯥꯎ ꯅꯨꯄꯤꯗꯣ ꯃꯥꯅꯤ ꯇꯥꯉꯥꯟꯕ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯏꯆꯜꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯤ ꯑꯗꯨ ꯇꯥꯉꯥꯟꯕ ꯏꯆꯦ ꯊꯥꯔꯣ ꯀꯧꯕꯅꯤ ꯈꯪꯅꯧꯑꯣ ꯇꯥꯉꯥꯟꯕꯒ ꯏꯆꯦꯒꯁꯨ ꯌꯥꯝ ꯆꯥꯟꯅꯩ ꯑꯗꯨꯅ ꯉꯁꯤꯗꯩ ꯀꯩꯅꯣ ꯂꯤꯛꯂꯥ ꯃꯤꯅ ꯀꯩꯅꯣ ꯈꯟꯈꯤ ꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯑꯉꯥꯡꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕ ꯋꯥ ꯑꯃꯁꯨ ꯌꯥꯎꯖꯔꯤ ꯄꯣꯠꯅꯤꯗ ꯅꯣꯡꯃ ꯀꯣꯏꯊꯣꯛꯆꯔꯛꯀꯦ ꯂꯤꯛꯂꯥ ꯉꯁꯤ ꯑꯁꯤ ꯌꯥꯏꯍꯦ ꯂꯤꯖꯔꯁꯨ ꯅꯠꯇ꯭ꯔꯣ ꯆꯠꯂꯦꯀꯣ ꯉꯁꯤꯒꯤꯗꯤ ꯅꯣꯏꯁꯨ ꯆꯪꯍꯧꯔꯣ ꯁꯤ ꯍꯥꯏꯔꯒ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯊꯥꯔꯣ ꯏꯀꯥꯏꯔꯞꯀ ꯇꯧꯏ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥꯗꯤ ꯁꯤꯊ ꯅꯣꯛꯇꯨꯅ ꯑꯁ ꯉꯁꯤꯗꯤ ꯏꯆꯦ ꯊꯥꯔꯣꯒꯤ ꯅꯨꯄꯥ ꯐꯪꯉꯤ ꯑꯩ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯉꯁꯤꯗꯤ ꯇꯥꯉꯥꯟꯕꯁꯨ ꯏꯆꯦꯗꯧꯅ ꯂꯤꯔꯕ ꯄꯥꯈꯪ ꯁꯥꯔꯤꯅꯤ ꯂꯥꯏꯁꯤꯁꯨ ꯆꯥꯟꯅꯕ ꯖꯨꯔꯥ ꯁꯦꯝꯃꯤ ꯍꯥꯏꯗꯨꯅꯤ ꯏꯆꯦꯅ ꯅꯍꯥꯟꯈꯩ ꯑꯔꯤꯕꯤ ꯑꯣꯏꯔꯤꯁꯤꯗꯤ ꯇꯥꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯑꯣꯏꯔꯦ ꯃꯁꯤꯡ ꯈꯪꯁꯤꯗꯤꯕ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯑꯩ ꯉꯁꯤꯗꯤ ꯏꯁꯨ ꯏꯀꯥꯏ ꯍꯥꯁꯨ ꯍꯔꯥꯎꯏ ꯑꯗꯣ ꯅꯣꯏ ꯇꯥꯉꯥꯟꯕꯁꯦ ꯐꯖꯩꯀꯣ ꯐꯖꯕꯅꯤ ꯂꯤꯕꯒꯤ ꯃꯁꯤꯡꯒ ꯊꯣꯛꯑꯒꯅꯦ ꯐꯖꯕꯅꯤ ꯍꯥꯏꯗꯤ ꯑꯁ ꯌꯥꯔꯦꯕ ꯂꯤꯛꯂꯥ ꯁꯤꯉꯥꯡꯁꯤꯗꯤ ꯏꯆꯦ ꯊꯥꯔꯣ ꯅꯪ ꯇꯥꯉꯥꯟꯕꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯆꯦꯒꯁꯨ ꯅꯛꯅꯔꯅꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯒꯤ ꯊꯣꯡꯒꯥꯜ ꯑꯅꯤꯃꯨꯛ ꯆꯠꯂꯒ ꯂꯩꯔꯦ ꯇꯥꯉꯥꯟꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯕꯗꯨꯗꯤ ꯅꯨꯄꯤꯅ ꯉꯝꯕꯅꯤ ꯌꯥꯝ ꯁꯨꯅꯤꯡꯗꯕꯅꯤ ꯃꯣꯏ ꯃꯧꯗꯣ ꯍꯌꯦꯡꯋꯥꯏ ꯏꯆꯦ ꯊꯥꯔꯣ ꯅꯪꯅ ꯈꯔ ꯅꯩꯁꯤꯜꯂꯨ ꯑꯁ ꯂꯤꯛꯂꯥ ꯉꯁꯤꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯇꯤꯡ ꯌꯥꯝ ꯆꯣꯡꯉꯦ ꯍꯥꯏꯕ ꯊꯥꯔꯣꯒꯤ ꯃꯇꯧꯗꯨꯗ ꯂꯤꯛꯂꯥ ꯁꯤꯊ ꯅꯣꯛꯏ ꯅꯨꯃꯤꯠꯁꯤꯗꯒꯤ ꯊꯥꯔꯣꯒꯤ ꯂꯝꯆꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯅꯣꯡꯃꯇ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯈꯪꯂꯝꯗꯕ ꯃꯥꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯃꯄꯥ ꯍꯧꯗ꯭ꯔꯤꯉꯩꯗ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯥꯡꯗ ꯂꯥꯏꯗꯨꯛ ꯊꯥꯔꯝꯕꯗꯨ ꯌꯥꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯕ ꯕꯤꯅꯥꯅ ꯎꯔꯗꯨꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯁꯤ ꯁꯣꯏꯗꯅ ꯃꯪ ꯑꯣꯏꯒꯅꯤ ꯈꯨꯖꯤꯟ ꯁꯤꯛꯇꯠꯀꯦ ꯑꯩ ꯏꯃꯥ ꯅꯥꯏꯅꯦꯍꯦ ꯁꯤꯗꯤ ꯇꯥꯏꯕꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕꯗꯧꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯗꯨꯕ ꯑꯩꯉꯣꯟꯗꯗꯤ ꯏꯃꯥꯅ ꯍꯥꯏꯔꯤ ꯀꯩ ꯃꯥꯜꯂꯦꯅ ꯑꯗꯨꯒ ꯏꯃꯥꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯐꯤꯕꯝꯁꯤꯗꯤ ꯅꯆꯥ ꯏꯐꯥꯎ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯁꯤꯕꯨ ꯂꯥꯏꯅ ꯏꯆꯥꯒꯤ ꯁꯛꯇꯝ ꯂꯥꯡꯑꯣꯜꯂꯛꯂꯒ ꯂꯥꯛꯏ ꯖꯥꯠꯂꯅꯦ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯕꯤꯅꯥ ꯃꯅꯤꯡ ꯈꯖꯤꯛꯀ ꯍꯟꯊꯔꯒ ꯀꯔꯥꯡꯗꯒꯤ ꯃꯆꯥꯒꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯔꯝꯕꯗꯨ ꯎꯕꯗ ꯕꯨꯠꯁꯨ ꯅꯠꯇ꯭ꯔꯦ ꯑꯣ ꯑꯩ ꯏꯆꯥꯁꯦ ꯂꯤꯁꯜꯂꯛꯄ ꯍꯦꯃꯟꯗꯅ ꯋꯥꯈꯜ ꯇꯥꯔꯛꯑ ꯃꯥꯜꯂꯦ ꯑꯣ ꯁꯤꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕꯀꯣ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯄꯨꯝꯅꯝ ꯍꯦꯛ ꯅꯝꯈꯩ ꯅꯆꯤꯟ ꯅꯌꯥꯗꯣ ꯑꯝꯇ ꯍꯥꯟꯅ ꯁꯦꯡꯉꯨꯔꯣ ꯑꯗꯨꯒ ꯀꯣꯟꯅ ꯅꯨꯡꯁꯤꯔꯣ ꯑꯩ ꯆꯥ ꯂꯣꯜꯂꯛꯑꯒꯦ ꯍꯥ ꯏꯆꯥꯅ ꯆꯥ ꯂꯣꯟꯗꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯆꯤꯅꯤꯒꯤ ꯃꯍꯨꯠ ꯊꯨꯝ ꯊꯥꯛ ꯇꯧꯕ
โอ้โลลูꯁꯣꯝꯗꯁꯨ ꯑꯔꯤꯕ ꯉꯥꯟꯕꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯛꯇꯨꯅ ꯏꯪꯈꯣꯜ ꯂꯩꯕꯥꯛ ꯇꯧꯔꯤ ꯅꯣꯛꯃꯤ ꯇꯧꯕꯗ ꯅꯠꯇꯅ ꯃꯇꯣꯝꯇ ꯃꯈꯣꯜꯒ ꯊꯣꯛꯅ ꯑꯃꯨꯛꯁꯨ ꯅꯣꯛꯂꯛꯏ ꯃꯇꯧꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃꯅ ꯏꯪꯈꯣꯜꯗ ꯃꯔꯣꯏ ꯍꯦꯛꯀꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯍꯦꯛ ꯊꯦꯡꯅꯔꯨꯔꯦ ꯃꯁꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯩꯃ ꯉꯛꯅ ꯃꯇꯥꯝꯅꯤꯅꯦ ꯑꯔꯤꯕ ꯃꯤꯁꯨ ꯑꯁꯨꯝꯅ ꯅꯣꯛꯄ ꯍꯩꯖꯥꯠꯂꯅꯦ ꯍꯩꯃꯥ ꯅꯣꯛꯏꯅꯦ ꯑꯔꯤꯕ ꯄꯥꯈꯪꯅ ꯅꯣꯛꯄꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯣꯏꯔꯦ ꯃꯁꯛꯁꯤꯒ ꯑꯁ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯂꯤꯔꯀꯥꯟꯁꯤꯗ ꯌꯥꯝ ꯀꯟꯅ ꯅꯍꯥ ꯑꯣꯏꯅꯤꯡꯉꯩꯁꯤꯅ ꯂꯥꯏꯁꯤꯁꯨ ꯌꯥꯏꯍꯦ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯊꯤꯅꯤꯡꯉꯝꯗꯕ ꯅꯨꯡꯁꯤꯕꯒ ꯐꯥꯎ ꯌꯥꯔꯝꯗꯕ ꯑꯩꯁꯦ ꯀꯨꯏꯍꯧꯗꯦ ꯂꯝꯕꯤꯗ ꯗꯣꯝ ꯍꯦꯛꯇ ꯊꯦꯡꯖꯤꯟꯅꯕꯗꯒꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯏ ꯈꯪꯍꯧꯗ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯈꯤꯗꯕ ꯇꯥꯏꯕꯪꯁꯤ ꯂꯦꯞꯈꯤꯕꯒꯨꯝ ꯈꯜꯂꯨꯔꯦ ꯃꯪꯂꯥꯟꯗ ꯉꯥꯏꯍꯥꯛ ꯇꯥꯎꯔꯨꯔꯦ ꯑꯣ ꯀꯅꯥꯅꯣꯅꯦ ꯏꯆꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯛꯄꯗ ꯃꯤꯐꯝꯒ ꯍꯣꯡꯕ ꯉꯝꯗ꯭ꯔꯤꯗꯨꯕꯣ ꯍꯥ ꯑꯩꯅ ꯈꯜꯂꯦꯕ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯍꯥꯏꯔꯤꯁꯤꯗꯤ ꯅꯨꯄꯤ ꯊꯤꯅꯤꯡꯉꯛꯄꯩ ꯑꯣꯏꯔꯦ ꯏꯆꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯁꯤꯡ ꯊꯣꯛꯇꯅ ꯂꯩꯔꯒ ꯉꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯏꯆꯥꯗꯧꯅ ꯈꯨꯃꯨ ꯊꯣꯛꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯂꯅꯦ ꯏꯃꯥ ꯅꯨꯡꯁꯤꯕꯗ ꯑꯉꯥꯡ ꯑꯣꯏꯕ ꯈꯨꯃꯨ ꯊꯣꯛꯄ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯍꯥꯟꯕ ꯍꯦꯛ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯥꯕꯨ ꯄꯥꯝꯖꯔꯨꯔꯦ ꯍꯣꯏꯗ ꯍꯩ ꯅꯨꯄꯤ ꯊꯤꯗꯕꯤ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯍꯅꯨꯕꯤ ꯑꯣꯏꯒꯦꯔꯥ ꯏꯆꯥꯅꯕꯨ ꯄꯥꯝꯖꯔꯗꯤ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯑꯗꯣ ꯅꯇꯩꯃꯒꯨꯝꯕꯤꯗꯤ ꯑꯣꯏꯍꯜꯂꯛꯀꯅꯨꯀꯣ ꯏꯃꯥ ꯈꯤꯔꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯃꯗꯤ ꯍꯩꯍꯥ ꯋꯥꯏꯅꯦ ꯍꯩ ꯂꯨꯝꯃꯒ ꯋꯥꯔꯤ ꯇꯥꯕꯁꯤꯁꯨ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯏꯄꯥꯅ ꯍꯥꯏꯕꯗꯣ ꯁꯤꯁꯦ ꯏꯪꯒꯤꯠꯇ ꯈꯪꯅꯁꯤꯀꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ ꯀꯩꯅꯣ ꯅꯣꯏ ꯅꯄꯥꯅ ꯆꯥꯅ ꯅꯃꯤꯠꯀ ꯈꯠꯅꯗꯅ ꯇꯧꯔꯤꯗꯣ ꯀꯔꯤ ꯑꯔꯣꯟꯕ ꯍꯥꯏꯅꯔꯤꯅꯣ ꯍꯥ ꯌꯣꯡ ꯃꯥꯟꯕ ꯅꯄꯥꯅ ꯆꯥꯅꯤꯕꯣ ꯍꯣ ꯀꯔꯤꯅꯣ ꯁꯨꯃꯥꯡꯁꯤꯗ ꯅꯨꯔꯥ ꯆꯐꯨꯋꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯤꯗ ꯗꯥꯎꯒ ꯌꯥꯗꯧ ꯃꯥꯟꯗꯦ ꯃꯁꯥꯒꯤ ꯃꯊꯧꯁꯦ ꯇꯧꯅꯤ ꯈꯪꯗꯈꯩ ꯃꯁꯤꯗꯩꯁꯤꯗ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯉꯥꯡꯅꯗꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯖꯨꯖꯥ ꯁꯤꯅꯕꯨ ꯑꯃꯨꯛꯇꯣꯏꯕ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣ ꯅꯃꯤꯠꯇꯨ ꯅꯥꯔꯒꯅꯅꯦ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯒꯣꯔꯣ ꯍꯦꯛ ꯀꯣꯊꯣꯛꯑꯣ ꯏꯕꯦꯝꯃ ꯃꯧꯅꯤꯗꯤ ꯍꯥꯏꯔꯒ ꯃꯧꯒꯤ ꯁꯥꯖꯠꯇꯤ ꯆꯠꯇꯕ ꯅꯣꯏꯒꯨꯝꯕ ꯃꯧ ꯈꯔꯁꯤꯅꯅꯦ ꯃꯧ ꯄꯨꯝꯅꯃꯛ ꯆꯦꯟꯊꯔꯕꯅꯤ ꯍꯣꯏ ꯏꯃꯥꯁꯨ ꯃꯇꯝ ꯑꯃꯗ ꯃꯧ ꯑꯣꯏꯕꯤꯔꯛꯏꯅꯤ ꯍꯥꯏꯗꯣ ꯀꯥꯎꯗꯕ ꯐꯩ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤꯅꯦ ꯅꯣꯏꯗꯧꯅ ꯇꯧꯖꯔꯛꯇꯦꯅꯦ ꯑꯩꯈꯣꯏꯗꯤ ꯍꯣꯏꯗ ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯄꯉꯥꯡꯗꯁꯨ ꯉꯥꯡꯕꯤꯅꯨ ꯃꯤꯅ ꯁꯤꯕꯅ ꯆꯤꯟꯗ ꯍꯥꯏꯕꯗꯣ ꯀꯥꯎꯕꯤꯗꯕ ꯐꯩ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯗ꯭ꯔꯥ ꯅꯅꯦꯝꯅ ꯀꯨ ꯄꯤꯖꯅꯤꯡꯗꯕꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯅꯪꯅ ꯍꯌꯦꯡꯋꯥꯏ ꯀꯔꯤ ꯑꯐꯕ ꯇꯧꯔꯛꯀꯅꯤꯒꯦ ꯅꯆꯥꯅꯁꯨ ꯐꯥꯎ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯂꯣꯟꯗꯣ ꯑꯗꯨꯃꯛ ꯆꯦꯜꯂꯗꯧꯕꯅꯤ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯅꯪ ꯅꯁꯥꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯁꯥꯖꯠꯇꯣ ꯁꯦꯝꯗꯣꯛꯎ ꯃꯧ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯀꯥꯏꯗꯅ ꯆꯠꯂꯨ ꯅꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯄꯤꯖꯅꯤꯡꯗꯧꯔꯤꯕ ꯅꯣꯏꯕꯨ ꯑꯩ ꯄꯣꯛꯄ ꯏꯃꯥ ꯏꯄꯥꯔꯣ ꯍꯣꯏ ꯑꯩꯒꯤꯁꯨꯅꯦ ꯏꯃꯥ ꯏꯄꯥ ꯂꯩꯖꯩ ꯍꯅꯨꯕ ꯍꯅꯨꯕꯤ ꯅꯈꯣꯏ ꯑꯅꯤꯗ ꯅꯠꯇꯅ ꯄꯥꯈꯪ ꯁꯥꯔꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯊꯥꯛꯇꯨꯅ ꯂꯩꯕ ꯉꯝꯖꯄꯣꯠ ꯅꯠꯇꯦ ꯅꯪꯒꯤ ꯅꯔꯜꯅ ꯑꯩꯈꯣꯏꯁꯤ ꯊꯥꯛꯄꯔꯅꯦ ꯁꯣꯝꯅ ꯌꯥꯗ ꯆꯥꯈꯣꯝ ꯆꯥꯎꯅ ꯍꯨꯏꯗꯨꯕꯨ ꯀꯅꯥꯒꯤ ꯃꯔꯜꯅꯣ ꯅꯣꯏ ꯅꯋꯥ ꯑꯙꯥ ꯃꯣꯔꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒ ꯆꯥꯕꯗꯤ ꯑꯣꯏꯔꯝꯃꯣꯏꯗ ꯂꯩꯔꯤꯕ ꯁꯝꯄꯇꯤ ꯑꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯔꯨꯛ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯩꯁꯨ ꯆꯥꯎꯊꯣꯛꯅ ꯋꯥꯁꯤ ꯍꯥꯏꯔꯤꯕ ꯍꯩ ꯃꯃꯥ ꯅꯪꯕꯨ ꯂꯤꯟ ꯈꯔꯧꯗꯨꯒ ꯆꯤꯛꯅꯔꯤꯕꯗꯨꯕꯨ ꯇꯟꯗ꯭ꯔꯣ ꯍꯥ ꯍꯨꯟꯅꯔꯗꯤ ꯂꯩꯇꯨꯝ ꯋꯥꯠꯇꯕꯅꯤ ꯇꯣ ꯃꯤꯅ ꯇꯥꯔꯒ ꯏꯀꯥꯏ ꯈꯪꯗꯕ ꯃꯣꯏꯅ ꯏꯀꯥꯏꯗ꯭ꯔꯕꯁꯨ ꯑꯩ ꯏꯀꯥꯏ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯧ ꯑꯃꯅ ꯀꯔꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯀꯅꯤ ꯈꯪꯗꯕ ꯃꯣꯏ ꯀꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ ꯂꯥꯎ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯉꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯊꯣꯛꯄ ꯑꯃ ꯊꯣꯡꯖꯔꯒꯅꯦ ꯆꯥꯖꯅꯤ ꯍꯅꯨꯕꯤ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯅꯆꯥ ꯅꯃꯧꯒꯤ ꯁꯦꯕꯥ ꯇꯧꯈꯤꯒꯦ ꯍꯥꯏꯕꯅೋ ꯃꯗꯨꯗꯤ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯁꯨꯛꯌꯥ ꯌꯥꯏ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯇꯣꯈꯥꯏ ꯆꯥꯅꯔꯕꯅꯤ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯁꯝꯄꯇꯤ ꯄꯨꯝꯕ ꯑꯩꯅ ꯄꯤꯅꯤꯡꯕ ꯃꯤ ꯈꯜꯂꯒ ꯄꯤꯒꯅꯤ ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯆꯪꯉꯨꯅꯤ ꯃꯃꯥ ꯅꯪ ꯊꯤꯕꯨꯗ꯭ꯔꯨ ꯑꯄꯪꯕꯤ ꯅꯪꯅ ꯄꯪꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯄꯨꯝꯕ ꯃꯁꯤꯗꯅꯤꯁꯦ ꯑꯩꯅ ꯑꯃꯨꯛ ꯅꯨꯄꯤ ꯊꯤꯅꯤꯡꯉꯛꯇ꯭ꯔꯤꯁꯦ ꯕꯤꯠꯀꯁꯦ ꯈꯪꯇꯦꯛ ꯇꯤꯛꯏꯁꯦ ꯑꯣꯏꯗꯦ ꯑꯩ ꯅꯨꯄꯤꯗꯤ ꯋꯥꯈꯜ ꯇꯥꯕꯤ ꯑꯣꯏꯗꯧꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯄꯥ ꯊꯣꯛꯄ ꯅꯨꯄꯥꯅꯤ ꯑꯣꯏꯈꯥꯏꯗꯣꯏꯁꯦ ꯇꯥꯆꯧꯗꯧꯅ ꯇꯧꯕꯤꯗꯧ ꯅꯠꯇꯦ ꯑꯩꯗꯤ ꯇꯥꯊꯣꯠ ꯀꯥꯗ ꯁꯥꯎꯅ ꯆꯪꯂꯛꯇꯨꯅ ꯅꯨꯄꯥ ꯍꯧꯒꯠꯂꯣ ꯇꯥꯗ꯭ꯔꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯩꯅ ꯁꯣꯝꯗ ꯃꯣꯏ ꯃꯃꯥꯒ ꯍꯨꯏ ꯁꯥꯗꯅ ꯆꯤꯛꯅꯔꯤꯁꯦ ꯇꯥꯕꯤꯗꯈꯩ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯂꯩꯊꯣꯛꯄ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯁ ꯈꯪꯉꯤꯍꯦ ꯀꯩꯅꯣ ꯅꯨꯄꯤ ꯏꯁꯧ ꯌꯥꯝ ꯂꯥꯡꯉꯤꯗꯨꯕ ꯁꯦ ꯑꯩꯅ ꯂꯥꯡꯅꯤꯡꯗꯅ ꯂꯥꯡꯕ ꯅꯠꯇꯤꯌꯦ ꯅꯣꯏ ꯅꯃꯥ ꯅꯄꯥꯅꯤꯅ ꯌꯥꯝꯅ ꯂꯥꯡꯍꯟꯕꯅꯦ ꯑꯩꯁꯦ
ꯃꯥꯡꯉꯕꯅꯦ ꯑꯩꯁꯤ ꯅꯣꯏꯅ ꯌꯨꯝꯁꯤ ꯂꯩꯔꯨꯕꯗꯒꯤ ꯑꯩꯁꯦ ꯃꯥꯡꯉꯕꯅꯤ ꯃꯥꯡꯉꯕ ꯅꯣꯏꯅꯄꯥ ꯋꯥ ꯉꯥꯡꯗꯅ ꯅꯨꯡꯗ ꯆꯤꯛꯄꯁꯤꯅ ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯇꯣꯉꯥꯟ ꯆꯥꯗꯧꯅꯤ ꯃꯣꯏꯅ ꯊꯣꯡꯂꯒ ꯆꯥꯛ ꯆꯥꯔꯨꯕꯒꯤ ꯍꯅꯨꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯤꯗ ꯅꯨꯄꯤ ꯅꯪꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯗꯤ ꯐꯕ ꯄꯥꯕꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯔꯝꯃꯣꯏꯗꯕꯅꯤ ꯅꯪ ꯅꯣꯏ ꯅꯃꯥꯒ ꯅꯄꯥꯒꯁꯦ ꯌꯥꯝ ꯀꯤꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯂꯩꯍꯧꯔꯣꯀꯣ ꯅꯪ ꯅꯣꯏ ꯅꯃꯥ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯑꯩꯗꯤ ꯐꯠꯇꯕꯅꯤꯅ ꯆꯠꯆꯈ꯭ꯔꯒꯦ ꯏꯄꯥꯝꯗ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯁꯥꯎꯒꯟꯈꯤꯕꯁꯤꯅ ꯁꯥꯎꯅꯨꯕꯁꯦ ꯑꯩꯗꯤ ꯅꯪꯅ ꯁꯤ ꯇꯧ ꯍꯥꯏꯔꯤꯈꯩ ꯇꯧꯗꯣꯏꯅꯤ ꯑꯗꯨꯅꯦꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯁꯣꯝꯗꯅ ꯊꯥꯔꯣ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯀꯩ ꯁꯣꯏꯔꯤꯒꯦ ꯑꯩꯕꯣ ꯌꯥꯔꯦꯗ ꯑꯩꯁꯦ ꯀꯦꯗꯕꯩ ꯊꯤꯕꯅꯤ ꯀꯦꯊꯣꯔꯗꯤ ꯀꯤꯕꯨ ꯀꯤꯖꯩꯌꯦ ꯅꯠꯇꯦ ꯐꯖꯩꯌꯦꯕ ꯑꯣ ꯐꯖꯔꯦ ꯍꯟꯗꯛꯇꯤ ꯏꯆꯥꯁꯦ ꯐꯖꯈꯠꯂꯛꯏ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯈꯤꯗꯧ ꯃꯥꯜꯂꯤꯗ ꯏꯄꯥꯗꯤ ꯅꯍꯥꯟꯈꯩ ꯈꯟꯕꯨ ꯈꯜꯂꯨꯗꯦ ꯉꯁꯤꯗꯤ ꯏꯆꯥꯅ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯁꯤ ꯎꯔꯒ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ ꯑꯩꯗꯤ ꯏꯆꯥꯁꯤ ꯃꯤꯒꯤ ꯁꯥꯒꯩꯗ ꯇꯤꯟꯈꯤꯅꯤ ꯃꯤꯒꯤ ꯑꯣꯏꯈꯤꯗꯣꯏꯅꯦꯅ ꯈꯟꯕꯅꯅꯦ ꯑꯩ ꯀꯞꯅꯤꯡꯉꯤꯗ ꯀꯩꯅꯣ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯀꯞꯄꯛꯀꯅꯣ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯑꯗꯨꯗꯤ ꯍꯩꯃꯥ ꯀꯔꯤ ꯃꯄꯥ ꯃꯆꯥꯅꯣꯅꯦ ꯑꯣ ꯀꯔꯤꯅꯣ ꯅꯣꯏ ꯅꯄꯥ ꯅꯆꯥꯅ ꯑꯣꯟꯁꯤꯟꯅꯔꯒ ꯅꯌꯥ ꯀꯥꯊꯣꯛꯄ ꯂꯥꯎꯕꯤ ꯇꯥꯟꯅꯔꯤꯔꯣ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯀꯣ ꯃꯃꯥ ꯅꯪꯕꯨ ꯌꯦꯡꯉꯨ ꯅꯆꯥꯁꯤ ꯈꯨꯃꯨ ꯊꯣꯛꯂꯒ ꯂꯩꯔꯝꯕꯗꯒꯤ ꯕꯁꯟꯇ ꯂꯥꯛꯄꯁꯤꯗꯗꯤ ꯏꯆꯥꯁꯤ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯦ ꯈꯟꯕꯗ ꯑꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯅꯤꯅꯦꯍꯦ ꯏꯁꯧ ꯂꯥꯡꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯁꯨ ꯄ꯭ꯔꯦꯝ ꯄꯣꯛꯊꯔꯛꯎꯅꯦ ꯍꯣꯏꯅꯦ ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯩ ꯏꯆꯥꯁꯤ ꯑꯩꯅ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯔꯤꯕꯤꯗꯅ ꯆꯩꯕꯤꯔꯁꯨ ꯍꯧꯖꯤꯛꯇꯤ ꯂꯤꯔꯁꯨ ꯂꯤꯅ ꯁꯤꯠꯈꯤꯗꯧꯔꯀꯥꯟꯁꯤꯗꯅ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯔꯕꯀꯣ ꯏꯃꯥ ꯕꯥꯕꯥ ꯏꯆꯦ ꯊꯥꯔꯣ ꯀꯩꯅꯣ ꯑꯣꯟꯁꯤꯟꯅꯔꯒ ꯇꯧꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯦ ꯂꯤꯛꯂꯥ ꯅꯆꯦꯁꯤ ꯈꯔ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛꯂꯒ ꯆꯠꯀꯦ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯑꯁ ꯂꯣꯏꯔꯦ ꯌꯨꯝ ꯄꯥꯟꯗꯕꯤ ꯂꯩꯔꯁꯨ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯔꯤꯕꯤ ꯑꯃ ꯍꯥꯏꯕ ꯍꯧꯖꯤꯛꯅ ꯑꯄꯥꯝꯕ ꯅꯨꯄꯥ ꯐꯪꯉꯀꯥꯟꯁꯤꯗꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯗꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯇꯧꯔꯣ ꯉꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯎꯅꯕꯅꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯊꯨꯡꯅꯍꯟꯕꯤꯕ ꯍꯥꯏꯗꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯃꯣ ꯍꯣꯏꯅꯦ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯀꯨꯏꯅ ꯅꯨꯄꯥ ꯄꯟꯕ ꯌꯥꯈꯤꯗ꯭ꯔꯕ ꯏꯆꯥ ꯑꯔꯤꯕꯤꯅ ꯍꯧꯖꯤꯛꯇ ꯑꯄꯥꯝꯕ ꯅꯨꯄꯥ ꯐꯪꯂꯛꯄꯁꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯀꯒꯥꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯁꯣꯏꯔꯦ ꯃꯃꯥ ꯍꯣꯏꯅꯦ ꯃꯄꯥ ꯁꯣꯏꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯃꯆꯥꯅꯨꯄꯤꯁꯤ ꯄꯨꯔꯦꯀꯣ ꯁꯣꯝꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯔꯤꯕ ꯃꯆꯥꯅꯨꯄꯥꯅ ꯀꯦꯊꯔꯒ ꯊꯣꯛꯂꯛꯄ ꯎꯕꯗ ꯏꯕꯣꯆꯧꯕ ꯌꯥꯝ ꯉꯛꯅ ꯀꯥꯏꯗꯨꯅ ꯇꯣꯝꯕ ꯅꯆꯥꯁꯨ ꯄꯥꯈꯪꯅꯤꯅ ꯑꯁꯣꯏꯐꯥꯎꯗ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯂꯩꯃꯅ ꯑꯩꯗꯤ ꯅꯇꯩꯃꯒꯨꯝꯕ ꯑꯣꯏꯔꯗꯤ ꯄꯥꯝꯗꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯔꯤꯕ ꯑꯣꯏꯗꯅ ꯂꯩꯔꯣ ꯏꯃꯥ ꯀꯔꯤꯝꯇ ꯍꯥꯏꯖꯔꯔꯣꯏ ꯃꯃꯥ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯅꯪꯁꯦ ꯆꯠꯂꯣ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯗꯨꯅ ꯏꯪꯒꯤꯠꯇ ꯈꯪꯅꯁꯤꯀꯣ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯅꯤ ꯉꯥꯟꯕ ꯑꯃꯗꯤ ꯊꯥꯔꯣ ꯎꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯤꯛꯂꯥꯅ ꯁꯪꯂꯤ ꯑꯩꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯗꯤ ꯅꯨꯄꯤꯒꯤ ꯒꯨꯜ ꯉꯥꯛꯅ ꯆꯠꯄ ꯄꯥꯝꯃꯤ ꯑꯩꯁꯨ ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯕꯗꯣ ꯄꯥꯝꯃꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯅꯨꯄꯤꯁꯦ ꯊꯤꯅꯤꯡꯗ꯭ꯔꯕꯅꯤ ꯏꯇꯩꯃ ꯎꯕꯗ ꯅꯨꯄꯤꯒ ꯈꯤꯔꯤ ꯅꯨꯄꯤ ꯈꯨꯗꯤꯡ ꯏꯇꯩꯃꯒꯨꯝꯅ ꯇꯧꯔꯝꯒꯗ꯭ꯔꯅꯤ ꯅꯨꯄꯤꯒꯁꯦ ꯍꯟꯅ ꯌꯦꯡꯖꯗ꯭ꯔꯕꯅꯤ ꯑꯗꯣ ꯈꯪꯍꯧꯗꯅ ꯅꯪꯒ ꯊꯦꯡꯖꯟꯅꯕꯗꯒꯤ ꯋꯥꯈꯜ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨꯅꯤꯗ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯀꯤꯁꯨ ꯀꯤꯖꯔꯦ ꯑꯗꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯊꯦꯡꯖꯟꯅꯔꯨꯕꯗꯒꯤ ꯇꯥꯉꯥꯟꯕꯗꯤ ꯀꯤꯗ꯭ꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯨꯄꯤꯅ ꯃꯃꯥ ꯃꯄꯥ ꯃꯅꯦ ꯃꯀꯨꯗ ꯆꯤꯟ ꯍꯪꯒꯠꯅ ꯈꯨꯝꯕ ꯃꯣꯏꯕꯨ ꯃꯈꯥ ꯊꯥꯕꯗꯧꯅ ꯁꯤꯖꯤꯟꯅꯕ ꯊꯛꯈꯥ ꯈꯪꯗꯕ ꯅꯨꯄꯤ ꯑꯣꯏꯔꯒ ꯀꯨꯞꯅꯣꯝ ꯐꯥꯎꯕ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯇꯧꯗꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ ꯌꯨꯝ ꯄꯥꯜꯂꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯅ ꯇꯧꯕ ꯇꯨꯡꯒꯤ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯗꯨ ꯄꯥꯝꯃꯤ ꯅꯪꯁꯨ ꯈꯜꯂꯨ ꯊꯥꯔꯣ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯑꯉꯥꯡ ꯑꯝꯇ ꯅꯠꯇ꯭ꯔꯦ ꯌꯨꯝꯒꯤ ꯃꯤꯅ ꯑꯔꯤꯕ ꯈꯨꯃꯨ ꯊꯣꯛꯄ ꯊꯣꯛꯄꯤꯗꯅ ꯍꯥꯏꯅꯔ ꯃꯇꯝꯁꯤꯗ ꯌꯨꯝ ꯄꯥꯜꯂꯒ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯌꯨꯝꯕꯥꯜ ꯑꯣꯏꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯁꯨ ꯌꯨꯝꯒꯥꯏꯕꯤ ꯃꯧꯗꯤ ꯑꯣꯏꯔꯣꯏꯒꯦ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕꯤ ꯍꯩꯕꯤ ꯃꯧ ꯑꯣꯏꯖꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯦ ꯑꯍꯜ ꯊꯥꯔꯛꯂꯒꯦ ꯀꯩꯗꯧꯅꯤ ꯊꯦꯡꯊꯈ꯭ꯔꯒ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯇꯥꯉꯥꯟꯕꯅ ꯈꯔꯗꯤ ꯍꯦꯜꯂꯤꯀꯣ ꯈꯨꯃꯨ ꯊꯣꯛꯄ ꯑꯩꯗꯤ ꯊꯣꯛꯄ ꯍꯧꯔꯛꯇ ꯉꯥꯏꯔꯤꯕꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯔꯣ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯃꯇꯧꯗꯨꯗ ꯉꯥꯟꯕ ꯅꯣꯛꯂꯒ ꯏꯁ ꯍꯣꯠꯇꯅꯒ ꯆꯦꯟꯈꯤꯕꯤ ꯇꯧꯏꯅꯦ ꯍꯧꯗꯣꯡ ꯎꯕꯗ ꯎꯆꯤꯅ ꯆꯦꯟꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯏꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯏꯃꯨꯡ ꯑꯅꯤ ꯌꯥꯅꯗꯨꯅ ꯃꯥꯡꯒꯣꯜ ꯀꯥꯟꯅꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ
ꯂꯩꯃꯒꯤ ꯃꯃꯧ ꯑꯍꯜ ꯇꯥꯊꯣꯠ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕ ꯑꯅꯤꯗꯤ ꯅꯣꯡꯃꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯇꯦ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯂꯩ꯫ ꯁꯣꯝꯗꯅ ꯕꯤꯅꯥꯅ ꯃꯆꯥꯅꯨꯄꯤ ꯊꯥꯔꯣꯕꯨ ꯃꯧ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯨꯝꯕ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ, ꯃꯃꯥ, ꯐꯥꯒꯤꯗꯒꯤ ꯅꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯁꯥꯖꯕꯤ ꯏꯕꯥꯅꯤꯒꯤ ꯊꯥꯖꯗꯤ ꯑꯣꯏꯔꯒ ꯊꯥꯁꯤ ꯈꯔ ꯃꯥꯟꯕꯤꯁꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤꯅꯦ꯫ ꯅꯨꯄꯥ, ꯅꯉꯣꯟꯗꯒꯤ ꯍꯦꯟꯅꯅꯦ ꯃꯃꯥ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯈꯔ ꯉꯥꯡꯆꯩ ꯇꯧꯔꯕꯁꯨ ꯏꯆꯥꯅꯤꯅ ꯂꯥꯞꯅꯅꯤꯡꯗꯦ꯫ ꯃꯄꯥ, ꯅꯆꯥꯁꯦ ꯑꯗꯨꯝ ꯑꯔꯤꯕꯤ ꯑꯣꯏꯔꯒ ꯂꯩꯖꯔꯁꯅꯨꯗ꯫ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯕꯨ ꯑꯩꯒꯤ ꯏꯆꯥꯗꯣ ꯍꯩꯅꯒꯗ꯭ꯔꯅꯦ? ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯑꯔꯤꯕꯤ ꯑꯣꯏꯍꯜꯂꯁꯤꯔ? ꯍꯩ ꯃꯃꯥ, ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯊꯥꯔꯣꯅ, ꯕꯥꯕꯥ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯇꯣꯝꯕꯤꯅꯧꯅ, ꯂꯥꯎꯅꯤ ꯁꯤꯗ ꯏꯄꯥꯒꯤ ꯕꯦꯝꯃ ꯈꯨꯝꯃꯨ ꯊꯣꯛꯄꯤ꯫ ꯀꯩ ꯍꯥꯏꯒꯦ ꯕꯥꯕꯥ? ꯌꯨꯝ ꯑꯁꯤꯗ ꯈꯔ ꯉꯥꯡꯅ ꯈꯔ ꯆꯩꯅ ꯍꯔꯥꯎ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯏꯆꯥ ꯆꯠꯈ꯭ꯔꯗꯤ ꯄꯨꯝꯆꯤꯛ ꯆꯤꯛꯍꯧꯔꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯈꯨꯗꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯥꯅ ꯍꯥꯏꯗꯧꯗꯤ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯠꯅ ꯆꯩꯅ ꯌꯥꯎꯗꯅ ꯍꯔꯥꯎ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯛꯏ, ꯅꯨꯡꯉꯥꯏꯇꯕ ꯋꯥ ꯍꯥꯏꯔꯛꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯑꯣꯟꯁꯤꯟꯅꯔꯒ ꯁꯤꯡꯗꯥ ꯄꯥꯎꯗꯥꯅꯕꯒꯤ ꯊꯕꯛ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯃꯛꯄ ꯌꯥꯎꯗꯕ ꯊꯃꯣꯏꯅ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯕꯤꯅꯥꯅ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯒꯨꯜ ꯆꯦꯟꯒꯗꯕꯅꯤ꯫ ꯀꯩꯗꯧꯅꯨꯡꯗ ꯃꯤꯅ ꯅꯪꯕꯨ ꯄꯣꯛꯄ ꯏꯃꯥ ꯄꯥꯕꯨ ꯄꯟꯗꯨꯅ ꯉꯥꯡꯅꯅꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯏꯆꯥꯅꯁꯨ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯝꯂꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯒꯤ ꯃꯥꯏ ꯁꯣꯞꯅꯕ ꯅꯁꯥꯅ ꯈꯛ ꯇꯧꯖꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯇꯤ ꯀꯅꯥꯅꯁꯨ ꯊꯤꯡꯂꯨꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯔꯤꯕ ꯑꯅꯤꯁꯨ ꯄꯟꯊꯨꯡ ꯌꯧꯔꯤ꯫ ꯊꯥꯔꯣ ꯃꯧ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯃꯊꯧ ꯇꯧꯏ꯫ ꯃꯃꯧꯒꯤ ꯃꯇꯧꯗ ꯃꯅꯦꯝ ꯂꯩꯃ ꯍꯔꯥꯎꯖꯩ꯫ ꯃꯣꯏ ꯃꯄꯥ, ꯅꯆꯥ ꯑꯔꯤꯕꯒꯤ ꯅꯨꯄꯤ ꯑꯔꯤꯕꯤꯁꯦ ꯏꯁꯨ ꯇꯥꯏꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯏꯆꯥꯅ ꯊꯤꯔꯛꯄ ꯃꯧꯅꯤꯗꯅ꯫ ꯏꯁ, ꯃꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯏꯆꯥꯁꯦ ꯑꯩꯒꯤꯗꯤ ꯌꯥꯎꯗꯕꯩ ꯋꯥꯔꯣ? ꯅꯪꯒꯤꯗꯤ ꯅꯈꯨꯠ ꯆꯥꯕꯤ ꯅꯃꯧ ꯑꯍꯜ ꯂꯩꯔꯤꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯖꯈꯤꯗ꯭ꯔꯦꯗ꯫ ꯄꯟꯕꯤꯔꯛꯑꯅꯨ꯫ ꯅꯆꯥ ꯑꯍꯜꯁꯤ ꯑꯁꯨꯝ ꯇꯧꯔꯛꯀꯅꯤ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥ, ꯃꯄꯥ, ꯑꯩꯈꯣꯏꯗꯒꯤꯗꯤ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯥꯎꯕ ꯉꯝꯃꯤꯅꯦ꯫ ꯃꯅꯥꯎꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯗꯕ ꯀꯌꯥꯅ ꯃꯕꯨꯛꯆꯦꯜ ꯐꯔꯤꯕ ꯅꯆꯥꯅꯃꯧ꯫ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯁꯣꯏꯔꯦ ꯍꯥꯏꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ꯫ ꯏꯆꯥ ꯑꯅꯤꯃꯛ ꯃꯃꯥꯏꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯉꯁꯤ ꯑꯩꯈꯣꯏꯗ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤ ꯃꯈꯣꯏꯗꯗꯤ ꯐꯪꯗꯕ ꯑꯣꯏꯁꯅꯨ꯫ ꯊꯥꯔꯣꯅ, ꯕꯥꯕꯥ, ꯏꯃꯥ, ꯆꯥꯁꯤꯗ ꯂꯩꯔꯤ꯫ ꯊꯝꯃꯣ ꯁꯤꯗ꯫ ꯉꯁꯤꯗꯤ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯗꯧꯔꯦ ꯃꯧꯇꯣꯝꯕꯤ? ꯏꯃꯥꯅ ꯉꯔꯥꯡ ꯂꯩꯔꯛꯄ ꯎꯁꯣꯏꯗꯣ ꯑꯗꯨ ꯀꯥꯡꯁꯨ ꯑꯃ ꯇꯧꯔꯒ ꯎꯇꯤ ꯑꯃ ꯊꯣꯡꯂꯒꯦ꯫ ꯅꯀꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯥꯛꯇꯨꯝ ꯂꯥꯝꯃꯛꯑꯦꯅꯦ꯫ ꯆꯠꯂꯨ ꯊꯣꯡꯉꯨꯔꯣ꯫ ꯆꯥꯛ ꯆꯥꯔꯒ ꯑꯣꯏꯅꯅꯦ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯕꯗꯣ ꯆꯠꯂꯒꯦ꯫ ꯏꯕꯨꯡꯉꯣꯗꯁꯨ ꯈꯔ ꯍꯥꯏꯔꯝꯃꯨ, ꯆꯥꯛ ꯇꯣꯛꯂꯒ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯅ꯫ ꯍꯣꯏ ꯕꯥꯕꯥ꯫ ꯆꯥꯛꯁꯪꯗꯅ ꯉꯥꯟꯕ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯇꯥꯉꯥꯟꯕ, ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯗꯣ ꯑꯝꯇ ꯆꯥꯎꯔꯒꯦꯕ꯫ ꯄꯥꯕꯨꯡꯅ ꯆꯥꯛ ꯇꯣꯛꯑꯒ ꯑꯣꯏꯅ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯕꯗꯣ ꯆꯠꯁꯦꯅ ꯍꯥꯏꯕꯅꯤ꯫ ꯆꯠꯄꯨ ꯆꯠꯅꯤꯡꯗ꯭ꯔꯦꯗꯩꯗꯤ ꯑꯔꯤꯕꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯉꯤ꯫ ꯏꯁ, ꯂꯤꯗꯕ ꯑꯃꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯏꯀꯥꯏꯍꯦ꯫ ꯂꯤꯔꯦ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗꯒꯤ ꯇꯥꯉꯥꯟꯕꯅ ꯍꯦꯜꯂꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩꯀꯣ꯫ ꯂꯤꯖꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨꯅꯦ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯖꯔꯕꯗꯣ꯫ ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤꯕ ꯍꯥꯏꯗꯨꯔꯣ? ꯑꯣ, ꯄꯥꯡꯕꯤꯌꯨ꯫ ꯏꯃꯥ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯂꯩꯃ ꯊꯣꯛꯈꯤꯕꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄ ꯃꯄꯨꯔꯣꯏꯕꯒ ꯊꯦꯡꯖꯤꯟꯅꯔꯝꯃꯤ꯫ ꯑꯌꯣ ꯏꯃꯥ, ꯀꯩꯅꯣ ꯍꯅꯨꯕ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯊꯣꯝꯖꯤꯜꯂꯛꯏꯁꯤꯅ? ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ? ꯀꯔꯤꯅꯣ ꯃꯃꯥ, ꯅꯪꯅ ꯅꯃꯤꯠ ꯊꯛꯑꯒ ꯑꯩꯉꯣꯟꯗ ꯋꯥꯏꯁꯤꯜꯂꯛꯂꯒ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯂꯛꯏꯁꯤꯅ? ꯃꯆꯥ ꯃꯃꯧꯅ ꯇꯤꯉꯛ ꯃꯈꯣꯏꯗ ꯌꯦꯡꯂꯛꯄꯗꯨꯗ ꯂꯩꯃ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯗꯨꯅ, ꯍꯅꯨꯕ, ꯂꯥꯎ, ꯁ꯭ꯋꯥꯏꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯅꯦ ꯃꯐꯝ ꯆꯥꯗꯦ꯫ ꯃꯄꯥꯟꯗ ꯑꯣꯏꯅ ꯉꯥꯝꯊꯣꯛꯅꯔꯨꯁꯤ꯫ ꯆꯥꯛꯁꯪꯁꯦ ꯑꯅꯧꯕꯤ ꯑꯅꯤ ꯉꯥꯏꯍꯥꯛ ꯀꯦꯟꯅꯖꯔꯁꯅꯨ, ꯌꯦꯠꯄꯤꯔꯔꯣꯏꯁꯤ, ꯈꯔ ꯊꯥꯗꯣꯛꯄꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯗꯨꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯆꯥ ꯃꯃꯧ ꯑꯅꯤꯗꯤ ꯃꯌꯥꯒ ꯀꯥꯔꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯑꯆꯧꯕ ꯇꯥꯊꯣꯠ ꯍꯣꯏꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯇꯥꯊꯣꯠꯀꯤ ꯀꯥꯍꯦꯟꯕ ꯂꯤꯆꯠ ꯑꯗꯨ ꯃꯍꯥꯛ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯀꯥꯏꯒꯤ ꯆꯤꯟꯇꯣꯡꯕꯤ ꯕꯦꯅꯨ ꯑꯃꯗꯤ ꯇꯥꯊꯣꯠ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯕꯦꯝꯃ, ꯅꯪꯁꯦ ꯍꯩꯈ꯭ꯔꯦ ꯅꯨꯄꯥ ꯁꯨꯝꯕꯗꯤ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯇꯥꯊꯣꯠꯅꯤꯗꯅ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯀꯨꯁꯤꯗꯤ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ꯫
ꯅꯣꯏ ꯑꯁꯣꯝꯒꯤ ꯌꯨꯝꯗꯨꯗꯤ ꯃꯧ ꯑꯅꯧꯕꯤ ꯂꯥꯛꯈꯤꯕꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏ ꯅꯨꯡꯉꯥꯏꯖꯁꯅꯨ ꯑꯔꯤꯕꯅ ꯅꯧꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯅꯨꯡꯉꯥꯏꯖꯔꯤꯅꯤ ꯈꯔ ꯂꯩꯔꯒ ꯀꯥꯡꯈꯣꯡ ꯃꯔꯩ ꯆꯥꯏꯖꯔꯅꯤ ꯕꯦꯝꯃ ꯑꯩꯗꯤ ꯅꯪ ꯁꯤꯡꯉꯛꯇꯕ ꯉꯝꯗꯦ ꯀꯃꯥꯏꯅꯕꯨ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯅꯄꯨꯔꯣꯏꯕꯁꯦ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯑꯗꯨꯝ ꯍꯦꯛ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯀꯝꯗꯧꯅꯕꯨ ꯇꯧꯔꯤꯕꯅꯣ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯇꯥꯊꯣꯠ ꯏꯕꯦꯝꯃ ꯑꯩꯗꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯆꯧꯕ ꯊꯕꯛ ꯍꯜꯂꯛꯄꯗ ꯇꯥꯏ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ ꯊꯦꯡꯅꯩ ꯃꯌꯨꯝꯂꯣꯝꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒ ꯍꯩ ꯑꯆꯧꯕ ꯅꯪꯗꯤ ꯅꯇꯨ ꯃꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯕꯗꯒꯤ ꯅꯁꯛ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦꯅꯦ ꯏꯆꯥꯕꯨ ꯌꯥꯑꯣꯡ ꯏꯟꯕ ꯅꯨꯄꯤꯅ ꯉꯝꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯇꯧꯍꯩꯗꯕ ꯄꯥꯞ ꯄꯨꯒꯗꯕ ꯊꯕꯛꯅꯤꯀꯣ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯗꯕꯗꯨꯗ ꯅꯠꯇꯅ ꯂꯤꯟ ꯑꯃꯣꯝ ꯑꯁꯤꯒꯤꯗꯃꯛ ꯅꯃꯥ ꯅꯄꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯕ ꯅꯪꯕꯨ ꯃꯤꯔꯣ ꯅꯣꯏꯒꯨꯝꯕꯁꯤꯗꯤ ꯁꯤꯕꯗ ꯄꯥꯞꯅ ꯌꯣꯝꯂꯒ ꯁꯤ ꯍꯥꯏꯔꯤꯁꯦ ꯈꯨꯔꯥ ꯅꯨꯄꯥ ꯊꯣꯛꯎꯅꯤꯕꯣ ꯅꯨꯄꯥ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯔꯗꯤ ꯅꯨꯄꯤ ꯃꯈꯣꯏꯅ ꯅꯊꯛ ꯀꯥꯔꯒ ꯆꯠꯄ ꯉꯝꯕ ꯅꯠꯇꯦ ꯅꯪꯅ ꯅꯨꯄా ꯊꯣꯛꯇꯕ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯅꯨꯄꯥꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯩ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯅꯦ ꯅꯪꯅ ꯆꯥꯔꯤꯗꯣ ꯆꯥꯛ ꯀꯥꯎꯒꯅꯨꯀꯣ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯅꯨꯄꯤ ꯐꯨꯕꯗꯤ ꯍꯧꯅꯗꯦ ꯐꯨꯗꯧ ꯁꯔꯨꯛ ꯃꯇꯣꯝꯇ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯧ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤꯒꯤ ꯇꯣꯝꯆꯧ ꯍꯣꯏꯗ ꯂꯥꯛꯄꯅꯤ ꯆꯠꯂꯤ ꯑꯆꯧꯕ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯇꯥꯊꯣꯠ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯧꯕ ꯍꯜꯂꯛꯄ ꯎꯕꯗ ꯇꯥꯊꯣꯠ ꯅꯥꯁꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯩ ꯍꯛꯆꯥꯡ ꯌꯥꯝ ꯉꯝꯗ꯭ꯔꯦ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯛ ꯂꯩꯕꯅꯤ ꯑꯃꯨꯛꯇ ꯐꯦꯡꯉꯨꯁꯣ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯏꯃꯥꯅ ꯇꯧꯕꯗꯤ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ ꯅꯨꯄꯥ ꯑꯩꯈꯣꯏ ꯂꯩꯅ ꯑꯤꯃꯥꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯌꯨꯝꯕꯥꯜꯁꯦ ꯍꯩꯅꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ ꯅꯨꯄꯤ ꯅꯪ ꯌꯥꯝ ꯍꯦꯜꯂꯕꯅꯤꯀꯣ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯗꯕꯁꯤꯗ ꯀꯥ ꯌꯥꯝ ꯍꯦꯜꯂꯤ ꯀꯩꯅꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛ ꯃꯔꯛ ꯋꯥꯒꯁꯤꯅ ꯆꯥꯎꯅ ꯉꯥꯡꯈꯠꯂꯛꯏꯕ ꯀꯅꯥꯅ ꯀꯔꯤ ꯏꯟꯁꯤꯜꯂꯛꯑꯒꯦ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯄꯥ ꯑꯃꯗꯤ ꯏꯅꯥꯎ ꯐꯥꯎꯕ ꯃꯤꯔꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯒꯨꯝ ꯈꯟꯕ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯅꯣ ꯅꯨꯄꯥꯅ ꯉꯁꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜ ꯐꯥꯎꯕ ꯌꯥꯎꯗꯕ ꯅꯋꯥ ꯅꯄꯨꯔꯣꯏꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗ ꯅꯠꯇꯅ ꯅꯅꯦꯝ ꯅꯀꯨ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤ ꯃꯈꯣꯏꯒ ꯄꯨꯟꯅ ꯉꯁꯤꯗꯒꯤ ꯂꯩꯔꯨꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯂꯅꯤ ꯍꯥꯏꯔꯕ ꯀꯥꯟꯗ ꯂꯥꯛꯑꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯃꯇꯝ ꯀꯨꯏꯅ ꯑꯩ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ ꯉꯁꯤꯗꯤ ꯑꯩ ꯃꯤꯀꯞ ꯊꯣꯛꯂꯤ ꯅꯪꯒꯤ ꯃꯇꯝ ꯑꯃꯒꯤ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯕ ꯑꯄꯪꯕ ꯑꯆꯧꯕꯗꯣ ꯑꯩ ꯑꯣꯏꯗ꯭ꯔꯤ ꯑꯆꯧꯕ ꯃꯌꯨꯝꯗ ꯄꯣꯠ ꯌꯣꯝꯃꯒ ꯍꯜꯂꯛꯄꯗꯨꯗ ꯂꯩꯃꯅ ꯍꯩꯃ ꯏꯆꯥꯕꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯅꯗ꯭ꯔꯗꯅ ꯍꯜꯂꯛꯂꯕ꯭ꯔꯣ ꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯅꯆꯥ ꯃꯇꯝ ꯀꯨꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ ꯂꯥꯜꯂꯦ ꯈꯪꯅ ꯆꯪꯖꯔꯛꯄꯗ ꯉꯥꯛꯄꯤꯕꯒꯤ ꯊꯧꯅꯥ ꯑꯩꯈꯣꯏꯗ ꯂꯩ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯐꯠꯇ꯭ꯔꯕ ꯏꯆꯥ ꯐꯅ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯂꯩꯅꯦ ꯅꯈꯣꯏꯅ ꯅꯣꯡꯃ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯕ ꯃꯇꯝꯗ ꯅꯈꯣꯏꯁꯨ ꯈꯪꯂꯛꯀꯅꯤ ꯅꯪꯅ ꯉꯜꯂꯤꯉꯩ ꯋꯥꯈꯜ ꯇꯥꯔꯝꯕ ꯊꯣꯛꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯐꯖꯗꯕꯁꯤꯡ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯐꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯒꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯨꯡ ꯑꯁꯤ ꯃꯆꯦꯠ ꯇꯥꯅꯕ ꯁꯤꯟꯕ ꯀꯅꯥꯁꯨ ꯌꯥꯔꯣꯏ ꯂꯩꯃꯅ ꯏꯃꯧꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ ꯅꯨꯄꯤꯗꯤ ꯅꯨꯄꯤ ꯑꯣꯏꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯃꯥꯗꯤ ꯑꯩꯅ ꯊꯅꯝꯃꯤ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯕꯗꯨꯒꯤ ꯄꯨꯛꯆꯦꯜꯗꯣ ꯍꯣꯡꯂꯛꯂꯕ ꯀꯥꯟꯗ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯊꯅꯝꯂꯤ ꯀꯩꯊꯦꯜ ꯊꯣꯛꯂꯨꯕ ꯊꯔꯣ ꯑꯃꯗꯤ ꯉꯥꯟꯕꯁꯨ ꯍꯜꯂꯛꯂꯝꯃꯤ ꯉꯥꯟꯕ ꯃꯌꯥꯝꯕ ꯎꯕꯗ ꯍꯔꯥꯎꯅ ꯑꯌꯥ ꯅꯆꯥ ꯅꯪ ꯂꯥꯛꯑꯕꯣ ꯌꯥꯝ ꯊꯥꯖꯗꯤ ꯏꯇꯩꯃꯗꯤ ꯍꯜꯂꯛꯑꯦ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯅꯌꯥꯝꯕ ꯃꯇꯝ ꯈꯔ ꯃꯤꯠꯇꯥꯡꯕ ꯑꯃꯒꯨꯝꯅ ꯂꯩꯔꯨꯕꯗ ꯏꯅꯥꯎꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯅꯌꯥꯝꯕꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯅꯗ꯭ꯔꯦꯌꯦ ꯃꯧ ꯇꯥꯔꯤꯕ꯭ꯔꯥ ꯃꯩ ꯄꯨꯊꯣꯔꯛꯎ ꯅꯇꯩꯁꯤ ꯃꯩ ꯑꯝꯇ ꯋꯣꯛꯊꯣꯛꯀꯦ ꯉꯁꯤꯗꯒꯤ ꯑꯐꯛ ꯑꯄꯥꯏ ꯁꯨꯕ ꯅꯨꯄꯤꯅ ꯉꯝꯕ ꯃꯣꯔꯥ ꯑꯣꯏꯗꯅꯕ ꯉꯥꯟꯕ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯇꯥꯆꯧꯁꯦ ꯏꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯝꯃꯅꯤ ꯑꯣ ꯀꯔꯤ ꯇꯧꯏ ꯍꯥꯏꯔꯤꯅꯣ ꯉꯁꯤꯈꯛ ꯑꯩꯒꯤ ꯋꯥꯁꯤꯗ ꯃꯀꯣꯛ ꯉꯥꯎꯕꯕꯣ ꯃꯥꯕꯨ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯒ ꯃꯇꯨ ꯃꯃꯥꯏꯈꯛ ꯐꯖꯕꯤ ꯑꯃ ꯂꯥꯛꯂꯒ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯃꯇꯨꯒꯤ ꯋꯥꯗ ꯎꯔꯨꯔꯨ ꯉꯥꯎꯕꯗꯤ ꯌꯥꯔꯒ ꯉꯁꯤꯈꯛ ꯃꯃꯥꯏꯒꯤ ꯋꯥꯗ ꯉꯥꯎꯕꯕꯨ ꯉꯥꯎꯕ ꯀꯧꯕ꯭ꯔꯣ ꯍꯩ ꯃꯃꯥ ꯅꯆꯥ ꯃꯥꯡꯍꯟꯕꯗ ꯅꯪ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤꯀꯣ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤ ꯅꯪꯅ ꯄꯥꯝꯖꯅ ꯈꯟꯕ ꯅꯃꯧꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯆꯥꯁꯤ ꯎꯔꯨꯔꯨ ꯎꯪꯕꯤꯔꯤꯁꯦ ꯑꯣ ꯑꯩ ꯅꯥ ꯄꯪꯉꯦ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗꯤ
ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯔꯣ ꯆꯥꯛ ꯊꯣꯡꯂꯤ ꯁꯣꯝꯗꯅ ꯂꯩꯃꯅ ꯃꯣꯏ ꯅꯨꯄꯥ ꯅꯃꯧ ꯑꯍꯜꯗꯨꯅ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ ꯅꯆꯥꯅꯨꯄꯥꯅꯗꯤ ꯂꯧꯕ ꯆꯠꯄꯤꯒꯅꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯂꯥꯛꯆꯁꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯤꯈꯩ ꯂꯧꯕ ꯆꯠꯄꯤꯒꯅꯨ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯥꯡꯗꯅ ꯂꯩꯈ꯭ꯔꯦ ꯈꯪꯗ꯭ꯔꯦꯗ ꯃꯃꯥ ꯅꯃꯧ ꯊꯔꯣꯒꯨꯝꯅ ꯇꯧꯔꯕꯗꯤ ꯃꯧꯁꯤꯡꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯗꯧ ꯍꯦꯛ ꯃꯥꯜꯂꯤ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯒ ꯏꯃꯧ ꯑꯇꯣꯝꯕꯤꯒꯅ ꯂꯤꯔꯤꯕꯁꯤꯗꯤ ꯑꯔꯤꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯇꯥꯕꯤ ꯉꯥꯏꯅꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯄꯨꯡꯍꯣꯡ ꯍꯣꯡꯉꯤ ꯐꯤꯖꯦꯠꯇꯒꯤ ꯀꯔꯤꯗꯒꯤ ꯍꯣꯡꯗꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯇꯧꯅꯔꯝꯗꯕ ꯉꯥꯛꯇꯅꯤ ꯇꯧꯅꯔꯛꯂꯤꯕꯁꯦ ꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯑꯅꯤ ꯂꯨꯍꯣꯡꯉꯤꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯑꯣ ꯃꯅꯤꯡꯒꯤ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯔꯥ ꯈꯪꯗꯦꯗ ꯍꯅꯨꯕ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯇꯧꯔꯒꯅ ꯀꯔꯤꯝ ꯍꯥꯏꯗꯕ ꯈꯪꯗ꯭ꯔꯦ ꯂꯝꯗꯝꯁꯦ ꯑꯑꯣꯟꯕꯅ ꯄꯤꯛ ꯊꯜꯂꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯆꯧꯕ ꯑꯃꯗꯤ ꯉꯥꯟꯕ ꯉꯥ ꯃꯆꯤꯟꯖꯥꯛ ꯊꯥꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤ ꯏꯕꯣꯆꯧꯕꯁꯨ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯤ ꯏꯪꯈꯣꯜꯗꯅ ꯃꯅꯤ ꯃꯃꯧ ꯑꯅꯤ ꯏꯟꯁꯥꯡ ꯃꯈꯣꯡ ꯁꯣꯝꯂꯤ ꯏꯃꯧꯕꯨ ꯋꯥꯔꯕ꯭ꯔꯣ ꯋꯥꯗꯦꯗ ꯏꯃꯥꯗꯤ ꯏꯁꯨꯒꯗꯨ ꯄꯥꯝꯅꯤꯡꯉꯦꯅꯦ ꯒ꯭ꯌꯥꯟ ꯇꯥꯔꯨ ꯀꯩꯗꯧꯒꯦ ꯅꯣꯏꯕꯨ ꯏꯃꯥꯁꯤꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯊꯔꯣꯁꯨ ꯅꯥꯎꯄꯨꯔꯝꯃꯤ ꯁꯣꯝꯗꯅ ꯇꯥꯊꯣꯠ ꯃꯄꯨꯔꯣꯏꯕ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯁꯥ ꯃꯧꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯇꯨꯅ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯂꯩꯈꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯃꯧꯕꯨ ꯂꯧꯁꯤꯟꯗꯨꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯆꯧꯕꯅ ꯌꯥꯗ꯭ꯔꯗꯨꯅ ꯑꯗꯨꯃꯛ ꯇꯥꯊꯣꯠꯄꯨ ꯀꯧꯔꯨꯗ꯭ꯔꯦ ꯑꯗꯨꯃꯛ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕꯅ ꯇꯥꯊꯣꯠ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯒ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯈꯤ ꯑꯗꯨꯕꯨ ꯑꯆꯧꯕꯗꯤ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯗ ꯃꯄꯥꯒꯤ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯑꯃꯗꯤ ꯉꯌꯣꯛꯁꯪ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯊꯔꯣꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯈꯤ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯣꯏꯗꯨꯅ ꯍꯔꯥꯎ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤ